Matamgi Manipuri Wari channel asibu tambiriba khwai pumnamakpo taramna okjari. Ngasisu amok mayamgi mafamda puduna lakjari. Mapoksida tarataruk suba tangkak. Mayam punna taminarasi. Sayonbana takliba lambiduda Dave tuso adum thawrakpaduna Veronica hogi thonggan mapa oirapna khamlaga ngaihak lepi. Matam kuina sangna nungsinarambaduna maram oiraga nupidugi leikaigi dukan fambi maunaha amaga sayonbagadu hek kongnabani. Hanagum ngasisu leikaigi maunaha du dukan famduna leirami. Sayonba lakpada nupiduna khangladuna Veronica bu kokthokpa changki. Nupadusu ngaihak ngaiduna leihori. Dave na nang sida laise wa thoknaroidro nangna tawba thabak sima ba ibo gari se thau kyam yaurge konagidro konani me mori fa hangadanda thau ba yakini ngaihak leiraga mauna hadu Veronica ga thokminarei. Veronica do mamai do ikop kopsille masaga do ipapa sille tasengna mayang yam kang bahai badu oide masamdo clutcher amana suchapai. Sayonba leirambaduna haifet maithongduda ngakpa kibagi mami tai. Veronica do changsillaga asoi phauthooga wari sasira swaidadi yam phajadre. Sayonba Veronica gi tung induna changi aduga wari saba haurai. Aina kitang nungairakpada nangna awabagi lambida hek chingsinbirisi kaigino bero. Aisu ngarangdagi wakhal tawramiban kaidausigena ithantana sum khanbade wakhal thokdre nangna sumaina inakta hana lakbiraga apen pen da hairamadi ai wa haige bero ai tasingna hanagi punsida leiningdre wakhal honge apha phata loi khange punsi se janainaraga leibase ai bamde. Veronica do Sayonbada warongna yingai aduga makha tarai hainingdado adum hairo nang laijingli bihoida kari hairwe. Veronica Sayonbagi wadu khumlakte adugi mahod magi thokpa ama hekta khumjilai ngaklerumuko asi hairamlaga Veronica do mayumda changki. Sayonbaso adum leptuda ngaiduna lei. Somdana Dave do dukangi maududa itaima phone charge tawbumga legadra yani ibungo iPhone say amta tawjagiba aduga good night amta galawjagi taima moi wari say pakloi dau mande aine swaisida hekta gyan tana ngaitharagi moi ani gisibu kainari bro mo sese sida leirese mai so chubirabane aina yam nungai zari taima. Veronica amok makutta Sayonbagi tahawba mobile do pairaga thoklai aduga makha tarai ithau leitapadi taradra khangde adongi maramda thigajaruba matamda aina phana honanjarabaso kanaba leiraroi haibasu khangje amuktangdi jamthokningbani nafamda thajaba thajadabadudi somda leiri adubu tambigani khallaga aingonda leiriba ningamdabagi awabase wari khara lithokjaraga kokjaurage. Sayon ngasigi Veronica na yam ikai hangoina mitop amagum nganglakpaduda haifet ngai. Veronica so wado adumak makha tasilai ai Nelson ganung sinaba mari leinaba nati hoi ai maga pauli phaune wari su sanai nangonda ai wasu loloi adubu ai gi maramdagi nangni school dagi expel chatkiba matamduda ai yam nungai kide isagi pangal puthokduna nangbu kanbu sangam kide nangni school lepkiba matamduda ai Nelson dagi treaten yam lakhe madana dana maga punba makhoi kangbuna nisa chachillaga dap kaya su tawrke ai kisu yam kike tasingna moi ko onsinduna wari sabaso ai pamkide yumda inamoida ai wari pumbaliki Nelson hoigi mamado inamaga khangnabadagi inamana mamada Nelson na ingonda chatliba thawu gayado wari liki nachanupa war ona so haiki inamaso saubana akanba wa haiki. Sayonba Veronica gi wado adumak tari. Veronica so adumak makha tasilai Nelson gi mamaga mapaga do noma
ꯑꯩꯈꯣꯏꯗ ꯂꯥꯛꯇꯨꯅ ꯄꯥꯕꯨꯡꯒꯤ ꯈꯣꯡ ꯄꯥꯏꯗꯨꯅ ꯈꯨꯔꯨꯝꯃꯒ ꯃꯆꯥꯅꯨꯄꯥꯒꯤ ꯄꯨꯟꯁꯤ ꯀꯟꯕꯤꯌꯨ ꯍꯥꯏꯈꯤ꯫ ꯑꯩ ꯅꯠꯇꯅ ꯃꯆꯥꯕꯨ ꯁꯦꯝꯗꯣꯛꯄꯤꯕ ꯉꯝꯃꯣꯏ ꯍꯥꯏꯅꯁꯨ ꯑꯩꯉꯣꯟꯗ ꯍꯥꯏꯔꯛꯈꯤ꯫ ꯃꯇꯝꯗꯨ ꯅꯦꯜꯁꯟꯁꯦ ꯅꯤꯁꯥꯒꯤ ꯏꯄꯥꯛꯇ ꯄꯨꯡꯂꯨꯞ ꯂꯨꯞꯈꯤꯕꯅꯤ꯫ ꯃꯆꯥꯕꯨ ꯁꯦꯝꯗꯣꯛꯄꯤꯌꯨ ꯀꯟꯕꯤꯌꯨ ꯍꯥꯏꯅ ꯑꯩꯉꯣꯟꯗ ꯐꯥꯎꯕ ꯌꯥꯝ ꯍꯥꯏꯈꯤ꯫ ꯇꯁꯦꯡꯅ ꯃꯥ ꯑꯗꯨꯛ ꯍꯥꯛꯅ ꯐꯠꯇꯕ ꯃꯤꯗꯤ ꯅꯠꯇꯦ꯫ ꯃꯥꯒꯤ ꯁꯪꯒꯗꯨꯅ ꯃꯥꯡꯕꯅꯤ꯫ ꯃꯣꯏ ꯃꯃꯥꯒꯤ ꯃꯇꯧꯗꯣ ꯎꯔꯨꯕꯗ ꯑꯩ ꯈꯪꯅꯨꯡ ꯅꯨꯡꯁꯤꯕ ꯑꯃ ꯄꯣꯛꯈꯤ꯫ ꯃꯃꯥ ꯑꯃꯅ ꯃꯆꯥ ꯑꯃꯒꯤꯗꯃꯛ ꯋꯥꯖꯕꯁꯦ ꯑꯁꯤ ꯌꯧꯅ ꯋꯥꯕꯣꯏꯔꯦ꯫ ꯃꯆꯥꯒꯤꯗꯃꯛ ꯑꯁꯤ ꯌꯧꯅ ꯈꯟꯕꯣꯏꯔꯦ꯫ ꯃꯆꯥꯁꯤꯇꯕꯨ ꯐꯔꯗꯤ ꯈꯟꯕꯗ ꯏꯀꯥꯏ ꯏꯀꯤ ꯈꯪꯗꯦ ꯍꯥꯏꯕꯁꯦ ꯆꯨꯝꯃꯤꯀꯣ ꯍꯥꯏꯕꯗꯣ ꯅꯨꯃꯤꯠꯇꯨꯗ ꯑꯍꯥꯟꯕ ꯑꯣꯏꯅ ꯃꯤꯠꯃꯥꯡꯗ ꯎꯈꯤ꯫ ꯅꯦꯜꯁꯟꯒꯤ ꯈꯜꯂꯒ ꯇꯨꯀꯠꯆꯕ ꯐꯥꯎꯔꯁꯨ ꯃꯃꯥꯒꯤ ꯃꯇꯧꯗꯨ ꯎꯕꯗꯗꯤ ꯃꯇꯦꯡ ꯄꯥꯡꯅꯤꯡꯕ, ꯃꯥꯕꯨ ꯑꯆꯨꯝꯕ ꯂꯝꯕꯤꯗ ꯄꯨꯔꯛꯄ ꯄꯥꯝꯈꯤ꯫ ꯃꯇꯝꯗꯣ ꯑꯩ ꯋꯥꯈꯜ ꯌꯥꯝꯅ ꯆꯔꯥꯡꯅꯤ꯫ ꯅꯪꯒꯤ ꯃꯊꯥ ꯁꯥꯕꯒ ꯃꯥꯒꯤꯁꯨ ꯈꯔ ꯈꯟꯕ ꯍꯧꯔꯛꯈꯤ꯫ ꯑꯄꯥꯝ ꯅꯨꯡꯁꯤꯒꯤ ꯈꯟꯕ ꯅꯠꯇꯦ, ꯃꯥꯕꯨ ꯑꯆꯨꯝꯕ ꯂꯝꯕꯤꯗꯗꯤ ꯌꯥꯝ ꯂꯩꯍꯟꯅꯤꯡꯕ꯫ ꯄꯥꯕꯨꯡ ꯍꯣꯏ, ꯗꯗꯥ ꯍꯣꯏ ꯑꯩꯉꯣꯟꯗ ꯀꯩꯁꯨ ꯑꯊꯤꯡꯕ ꯑꯌꯦꯠꯄ ꯊꯝꯗꯦ꯫ ꯑꯗꯨꯕꯨ ꯏꯅꯝꯃꯅꯗꯤ ꯌꯥꯝꯅ ꯀꯟꯅ ꯊꯤꯡꯈꯤꯕꯅꯦ ꯑꯩꯁꯦ꯫ ꯑꯩꯅ ꯃꯥꯒꯤ ꯋꯥꯗꯣ ꯇꯥꯔꯝꯂꯗꯤ ꯏꯕꯥꯅꯤꯒꯤ ꯃꯔꯛꯇ ꯂꯩꯔꯤꯕ ꯐꯜꯁꯦ ꯂꯩꯔꯝꯗꯕꯁꯨ ꯌꯥꯏ꯫ ꯑꯗꯨꯕꯨ ꯑꯩ ꯏꯅꯝꯃꯒꯤ ꯋꯥ ꯇꯥꯈꯤꯗ꯭ꯔꯦ꯫ ꯅꯦꯜꯁꯟꯒꯤ ꯃꯃꯥꯅ ꯃꯆꯥꯕꯨ ꯅꯨꯡꯁꯤꯖꯕꯗꯣ ꯎꯕꯗ ꯑꯩ ꯌꯥꯝ ꯀꯂꯛꯆꯈꯤ꯫ ꯄꯤꯛꯂꯤꯉꯩꯗꯒꯤ ꯏꯃꯥꯒꯤ ꯃꯤꯅꯨꯡꯁꯤ ꯐꯪꯂꯛꯇ꯭ꯔꯕ ꯑꯩꯅ ꯃꯤꯒꯤ ꯃꯃꯥ ꯃꯆꯥꯗꯣ ꯍꯥꯟꯅꯒꯨꯝ ꯅꯨꯡꯁꯤꯅꯅ ꯂꯩꯃꯤꯟꯅꯍꯟꯕꯗꯣ ꯌꯥꯝ ꯄꯥꯝꯖꯈꯤ꯫ ꯄꯨꯝꯅꯃꯛꯁꯤꯅ ꯃꯔꯝ ꯑꯣꯏꯔꯒ ꯑꯩꯒꯤ ꯑꯉꯝꯕ ꯂꯦꯚꯦꯜꯗ ꯍꯣꯠꯅꯗꯨꯅ ꯃꯥꯕꯨ ꯁꯦꯝꯗꯣꯛꯀꯦ ꯈꯟꯈꯤꯕꯅꯤ꯫ ꯅꯪꯅꯗꯤ ꯈꯜꯂꯝꯒꯅꯤ ꯑꯩꯅ ꯅꯉꯣꯟꯗꯒꯤ ꯂꯩꯊꯣꯛꯈ꯭ꯔꯦ, ꯂꯥꯞꯊꯣꯛꯈ꯭ꯔꯦꯅ꯫ ꯑꯗꯨ ꯄꯨꯝꯅꯃꯛꯇꯣ ꯅꯪꯒꯤ ꯍꯦꯟꯖꯤꯟꯕ ꯋꯥꯈꯜꯅꯤ ꯁꯥꯌꯣꯟꯕ꯫ ꯚꯦꯔꯣꯅꯤꯀꯥꯗꯣ ꯑꯗꯨꯃꯛ ꯃꯤꯠꯂꯨ ꯏꯔꯥ ꯊꯥꯡꯅ ꯍꯥꯏꯔꯛꯏ꯫ ꯅꯪꯅ ꯑꯥꯗ ꯍꯦꯛ ꯆꯪꯈꯤꯕꯒ ꯑꯩ ꯅꯉꯣꯟꯗꯒꯤ ꯂꯥꯞꯊꯣꯛꯄ ꯅꯠꯇꯦ꯫ ꯃꯇꯝꯗꯣ ꯄꯥꯕꯨꯡꯁꯨ ꯃꯁꯥ ꯌꯥꯝꯅ ꯀꯟꯅ ꯉꯝꯂꯛꯇꯕꯗꯒꯤ ꯏꯃꯨꯡ ꯃꯅꯨꯡ ꯀꯣꯏꯆꯦꯟ ꯆꯦꯟꯅꯈꯤ꯫ ꯀꯤꯗꯅꯤ ꯑꯅꯤꯃꯛ ꯐꯦꯜ ꯑꯣꯏꯔꯛꯇꯨꯅ ꯗꯣꯅꯔ ꯊꯤꯅꯕ ꯍꯣꯠꯅꯕꯗ ꯑꯋꯥꯕ ꯀꯌꯥ ꯃꯥꯌꯣꯛꯅꯈꯤ꯫ ꯑꯩꯈꯣꯏꯒꯁꯨ ꯆꯥꯟꯅꯕ ꯑꯣꯏꯗꯕꯅ ꯍꯦꯟꯅꯁꯨ ꯃꯊꯥ ꯁꯥꯍꯟꯈꯤ꯫ ꯃꯤꯔꯣꯜꯒ ꯂꯩꯇꯕꯒ ꯇꯥꯃꯣ ꯏꯕꯥꯅꯤ ꯈꯛꯅ ꯍꯣꯁꯄꯤꯇꯥꯜꯗ ꯁꯤꯜꯂꯒ ꯂꯩꯕꯅꯤ꯫ ꯅꯦꯜꯁꯟꯒꯤ ꯄꯥꯕꯨꯡꯅꯁꯨ ꯑꯉꯝꯕ ꯃꯇꯦꯡ ꯄꯥꯡꯕꯤꯈꯤ꯫ ꯁꯥꯌꯣꯟꯕ, ꯑꯩꯁꯦ ꯎꯄꯥꯏ ꯂꯩꯈꯤꯗꯕꯅꯤ꯫ ꯁꯥꯌꯣꯟꯕ ꯋꯥ ꯉꯥꯡꯒꯦ ꯇꯧꯔꯛꯏ꯫ ꯑꯗꯨꯕꯨ ꯚꯦꯔꯣꯅꯤꯀꯥꯅ ꯑꯃꯨꯛ ꯊꯠꯇꯨꯅ, ꯉꯥꯏꯈꯣ, ꯑꯩ ꯍꯥꯟꯅ ꯉꯥꯡꯈꯤꯒꯦ꯫ ꯑꯩꯒꯤ ꯋꯥꯔꯤꯁꯦ ꯂꯣꯏꯕ ꯐꯥꯎ ꯇꯥꯈꯣ꯫ ꯃꯐꯝꯁꯤꯗ ꯂꯥꯌꯦꯡꯕ ꯉꯝꯃꯔꯣꯏ ꯈꯪꯕꯗꯒꯤ ꯄꯥꯕꯨꯡꯁꯦ ꯒꯨꯋꯥꯍꯥꯇꯤꯗ ꯄꯨꯕꯅꯤ꯫ ꯌꯨꯝꯂꯣꯝꯗꯁꯨ ꯏꯅꯝꯃꯗꯣ ꯄ꯭ꯔꯦꯒꯅꯦꯟ ꯑꯣꯏꯕꯗꯨꯅ ꯗꯦꯂꯤꯚꯔꯤꯒꯤ ꯇꯥꯏꯃꯤꯡꯁꯨ ꯑꯣꯏꯈꯤ꯫ ꯌꯨꯝꯒꯤ ꯇꯦꯟꯁꯟ ꯃꯌꯥꯝꯁꯤꯅ ꯑꯩ ꯆꯍꯤ ꯑꯃꯁꯨ ꯗ꯭ꯔꯣꯞ ꯇꯧꯔꯕꯅꯤ꯫ ꯂꯥꯏꯕꯛ ꯐꯕꯅ ꯏꯅꯝꯃꯒꯤꯗꯤ ꯃꯄꯥꯝꯂꯣꯝꯒꯤ ꯃꯤꯅ ꯌꯥꯝ ꯌꯦꯡꯕꯤꯈꯤ꯫ ꯑꯗꯨꯒ ꯄꯥꯕꯨꯡꯒꯤꯁꯨ ꯗꯣꯅꯔ ꯑꯃ ꯐꯪꯈꯤ꯫ ꯃꯗꯨ ꯀꯅꯥꯒꯤꯁꯨ ꯅꯠꯇꯦ, ꯄꯥꯕꯨꯡꯒꯤ ꯃꯅꯥꯎꯅꯨꯄꯥ ꯑꯇꯣꯝꯕꯗꯨꯅꯤ꯫ ꯀꯀꯥꯅ ꯅꯪꯁꯨ ꯃꯁꯛ ꯈꯪꯕꯅ ꯅꯪꯒꯤ ꯃꯔꯝꯗ ꯌꯥꯝ ꯍꯪꯉꯛꯏ꯫ ꯅꯨꯃꯤꯠꯇꯨꯗ ꯑꯩ ꯅꯪꯕꯨ ꯅꯤꯡꯁꯤꯡꯉꯛꯇꯨꯅ ꯀꯣꯜ ꯇꯧꯈꯤ꯫ ꯀꯣꯜꯗꯣ ꯅꯪ ꯄꯥꯏꯈꯠꯂꯛꯇꯦ꯫ ꯅꯨꯡꯗꯥꯡꯗꯣ ꯅꯦꯜꯁꯟꯗꯣ ꯄꯥꯕꯨꯡꯒꯤ ꯒꯨꯂꯤ ꯊꯤꯜꯂꯛꯄꯅꯤ꯫ ꯇꯟꯖꯥ ꯆꯥꯅꯔꯦ ꯈꯟꯅ ꯑꯩ ꯅꯪꯒꯤ ꯋꯥꯔꯤ ꯄꯨꯝꯕꯗꯣ ꯃꯉꯣꯟꯗ ꯂꯤꯈꯤ꯫ ꯇꯁꯦꯡꯕꯗꯤ ꯃꯥꯅꯁꯨ ꯏꯕꯥꯅꯤꯒꯤ ꯋꯥꯔꯤꯗꯤ ꯈꯔꯗꯤ ꯈꯪꯕꯅꯤ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯚꯦꯔꯣꯅꯤꯀꯥꯗꯣ ꯑꯃꯨꯛ ꯅꯣꯛꯐꯦꯠ ꯇꯧꯔꯒ, ꯏꯕꯥꯅꯤꯒꯤ ꯃꯔꯤ ꯈꯪꯗꯕꯕꯨ ꯀꯅꯥ ꯂꯩꯒꯦꯅꯦ ꯑꯩꯈꯣꯏ ꯁ꯭ꯀꯨꯜꯗ? ꯅꯣꯛꯂꯝꯕ ꯁꯛꯐꯝꯗꯣ ꯑꯃꯨꯛ ꯍꯟꯖꯤꯟꯗꯨꯅ, ꯅꯣꯡꯉꯥꯜꯂꯒ ꯅꯪꯕꯨ ꯎꯅꯕ ꯏꯕꯥꯅꯤ ꯄꯨꯟꯅ ꯂꯥꯛꯄꯅꯤ꯫ ꯅꯪꯁꯨ ꯁꯨꯇꯤ ꯊꯣꯔꯛꯄ ꯇꯥꯏꯃꯤꯡ ꯑꯣꯏꯕꯅ ꯅꯦꯜꯁꯟꯅ ꯅꯪꯉꯣꯟꯗ ꯀꯂꯛꯆꯕꯗꯨꯅ ꯅꯕꯥꯅꯤ ꯈꯔ ꯎꯡꯈꯠꯅꯈ꯭ꯔꯦ꯫ ꯀꯣꯟꯅ ꯃꯇꯝ ꯈꯔ ꯂꯩꯔꯒ ꯅꯦꯜꯁꯟꯅ ꯅꯪꯕꯨ ꯀꯧ, ꯋꯥ ꯐꯖꯅ ꯆꯝꯊꯣꯛꯅꯁꯦ, ꯃꯥ ꯌꯥꯝ ꯂꯥꯟꯈ꯭ꯔꯦ ꯍꯥꯏꯔꯛꯄꯅꯤ꯫ ꯅꯨꯃꯤꯠꯇꯨꯗꯅꯤ ꯊꯣꯛꯍꯟꯅꯤꯡꯗꯕ ꯊꯧꯗꯣꯛ ꯃꯌꯥꯝ ꯑꯃ ꯊꯣꯛꯈꯤꯕꯗꯣ꯫ ꯅꯦꯜꯁꯟꯒ ꯄꯨꯟꯅ ꯅꯪ ꯉꯥꯏꯔꯤꯉꯩꯗꯨꯗ ꯃꯥꯒ ꯍꯥꯟꯅ ꯁ꯭ꯀꯨꯜꯗ ꯄꯨꯜꯂꯝꯕ ꯀꯥꯡꯕꯨꯗꯨꯅ ꯃꯥꯕꯨ ꯄꯨꯕ ꯂꯥꯛꯄꯅꯤ꯫ ꯃꯈꯣꯏ ꯃꯁꯦꯜ ꯅꯦꯜꯁꯟꯒꯤ ꯌꯥꯝ ꯍꯣꯡꯈꯤꯕ ꯃꯑꯣꯡꯗꯨꯗ ꯅꯨꯡꯉꯥꯏꯅꯔꯛꯇꯕꯗꯒꯤꯅꯤ ꯃꯥꯕꯨ ꯆꯤꯡꯉꯒ ꯄꯨꯈꯤꯕꯗꯣ꯫ ꯅꯪꯉꯣꯟꯗ ꯇꯥꯏꯁꯤꯟꯕ ꯑꯣꯏꯅꯁꯨ ꯊꯣꯛꯈ꯭ꯔꯦ꯫ ꯃꯥꯅ ꯑꯩ ꯂꯧꯕ ꯂꯥꯛꯇꯕꯒꯤ ꯃꯔꯝꯁꯨ
khadna chainaba thokpadunani ma asokpa khara yawpanani Veronica adumak makha tasilai numito thengkibana ibani chele haina laukibane numitugi nongalaga aise entrance thagadabane chahi anirak suna pabungna aise drop tawhaningdabanina aibu koithi thirakpada thengasu thengna tungi aduma khallaga aibu yumdu pukibado sayonbado Veronica na hairiba singdu tuminna tai walan amata ngangde Veronica na liriba wari mayamdugi paukum oina macindudagi wahi ama phawba thoklao haiba yakidri Veronica sayonba uhandana tarakliba mapi singdu taithoi aduga amok wa makha tarai nangi hauzik nungsinariba nupido nakhoi ani gi marakta nungaina da balai halabadi nang soidana aigi nakta lakadi haibase ai munna khangi adunane aina laijimbu unaruise tasengna ai hojik khalakpa khambanba karimta phawdri nakhoi ani bulap thok lange thugai gi khalaga mabu unaruba sunate magi mating dagi nango namba phangjaraga matam kuina dagi lotsinduna phamjinduna thamakpa wari singse lithokningbagini isada kanasu khangandana puramba polumse ngasidi nangna thangthabi bukum tawri nangna harau tabibase masina penjari matam kuinagi mamangdagi leinakiba nungainadaba waraunaba amadi pendaba singduna taisinaba yararoidaba mari ama oihankre ibanigi maridi miyoiba ama oibagi ninungsi yengduna pangluba mateng amana ibanigi marakta asuk yam sokpa asuk yamna pendaba asuk yam kaiba taxi shol hoba mari ama oirakani haibadi ai khalludabane aduga amana aikhoi ahalsingna nakhoi ahalda saukibagi maramna ibani ahinga malengi tawramle haiba warido khangna nakhoi romgi ahal ama phawba numittuda lakidabado adunani nungalaga sulakide matam kharagi matungda lakpaduda asawga hena hakre ai ngasi phawba nangi matam amagi Veronica do oiri aigi wakal hongba leitri matam adudagi hauna ai hauji phawba nangi daba anum lebli ai mit yambi nate ahen ba pamisu nate nang manungsi daba shunate nungsi yam nungsi man baduna nang na uju phawba saklon hongduna atopa lamlan yamaga thapoi singre nungsinaduna achipa mari thamkrabaso irai bakani khana nang ye no manungsi bado ikai khumnaduna ai hingli Veronica du ngai hak amok tuminna leiraga ai na bani gi nungsinabado ikai khumnei yamna sukalak chei sayonba Mapoksida nangga thengna hanbagidama mahayali khanjake ai nangidama hinglamgi sayonba se nangi mobile chalo lembigi manakta chalo sayonba Veronica na liriba wari mayamdu tabada manaktagi khong thangdoktuna chatpa ngamdre Veronica na pirakpa magi mobile duso lausinba ngamdre sukhan khanjiludaba oirakani sukta thajarudaba mangda phawba mangludaba asa tawrudaba wari mayamduna hanadagi khoirang khoisaunaraga lakiba thamoiduda hena awaba hawkatnabagi maram ama ohenbiri Veronica da haifet yengladuna nahanukai wari segoda lidriba karigina nangi number sinkre aduga aingonda so madam kitang phawba bibikide paw phongnafam laikidabane sayonbado nungaidabagi sakfamga loinana mamit mamaido ngaksang ngangsilai mapi irasu cheliba haibado oiramale pakhatpagi maongga loinana haifet hangat handa chatli sayonba tabra si mobile se lausila aina nangonda liriba wari singsina nangonda regret la hange chakhange wahange khalaga liba nate adu kam charang nei to kaigena taping gara hayo nangi so nangai taba
ꯋꯥꯔꯧꯕ ꯂꯩꯕꯁꯤꯡꯗꯣ ꯑꯩꯉꯣꯟꯗ ꯍꯥꯏꯌꯨ ꯍꯪꯅꯤꯡꯕ ꯋꯥꯍꯪꯁꯨ ꯂꯣꯏ ꯍꯪꯉꯣ ꯑꯩꯁꯦ ꯋꯥꯈꯜ ꯌꯥꯝ ꯊꯦꯠꯂꯝꯃꯦ ꯑꯩꯁꯦ ꯌꯥꯝ ꯂꯥꯜꯂꯝꯃꯤ ꯕꯦꯔꯣ ꯌꯥꯝ ꯐꯠꯂꯝꯗ꯭ꯔꯦ ꯑꯩ ꯌꯥꯝ ꯐꯠꯂꯝꯗ꯭ꯔꯦ ꯕꯦꯔꯣ ꯑꯩꯒꯤꯁꯨ ꯑꯁꯣꯏꯕ ꯂꯩꯇꯦ ꯍꯥꯏꯕꯗꯤ ꯌꯥꯔꯣꯏ ꯂꯩꯌꯦ ꯌꯥꯝ ꯂꯩ ꯂꯩꯕꯗꯨꯅꯅꯦ ꯅꯪꯉꯣꯟꯗ ꯆꯪꯖꯐꯝ ꯄꯤꯕꯤꯌꯨ ꯍꯥꯏꯕ ꯉꯝꯗ꯭ꯔꯤꯁꯦ ꯅꯪꯒꯤ ꯑꯋꯥꯕ ꯃꯇꯝꯗ ꯑꯩꯅ ꯂꯩꯕꯤꯗꯧꯗ ꯃꯥꯏ ꯂꯩꯗꯨꯅ ꯆꯦꯟꯕ ꯑꯣꯏꯅ ꯊꯣꯛꯈ꯭ꯔꯦ ꯑꯩ ꯌꯥꯝ ꯐꯠꯂꯝꯗ꯭ꯔꯦ ꯕꯦꯔꯣ ꯑꯗꯨꯃꯥꯏ ꯍꯥꯏꯅꯨ ꯄꯥꯎ ꯐꯥꯎꯅꯗꯕꯗꯨꯅꯅꯦ ꯑꯩ ꯅꯪꯉꯣꯟꯗ ꯇꯩꯅꯗꯦ ꯅꯪꯁꯨ ꯅꯁꯥꯅ ꯇꯩꯁꯤꯟꯖꯒꯅꯨ ꯑꯩ ꯍꯧꯖꯤꯛꯇꯤ ꯀꯔꯤꯝ ꯂꯩꯇ꯭ꯔꯦ ꯑꯄꯥꯝꯕꯁꯨ ꯅꯨꯡꯁꯤꯕꯁꯨ ꯈꯝꯕꯟꯕꯁꯨ ꯀꯜꯂꯛꯄꯁꯨ ꯑꯩꯒꯤꯗꯤ ꯅꯪꯅ ꯅꯨꯡꯉꯥꯏꯔꯒ ꯌꯥꯔꯦ ꯅꯪꯅ ꯍꯔꯥꯎꯅ ꯂꯩꯖꯕꯗꯣ ꯑꯗꯨꯅ ꯑꯩꯒꯤ ꯑꯄꯦꯟꯕꯅꯤ ꯁꯥꯌꯣꯟꯕ ꯋꯥꯈꯜ ꯇꯞꯅ ꯇꯞꯅ ꯂꯥꯛꯏ ꯕꯦꯔꯣꯅꯤꯀꯥꯅ ꯂꯤꯔꯤꯕ ꯋꯥꯔꯤꯁꯤꯡꯗꯨ ꯇꯥꯔꯨꯔꯒ ꯍꯧꯈꯤꯕ ꯊꯧꯗꯣꯛꯁꯤꯡꯗꯨ ꯇꯞꯅ ꯇꯞꯅ ꯅꯤꯡꯁꯤꯡꯂꯨꯕꯗ ꯃꯃꯤ ꯁꯤꯡꯂꯛꯂꯤ ꯃꯥꯒꯤ ꯋꯥꯔꯤꯗꯣ ꯑꯁꯦꯡꯕ ꯑꯆꯨꯝꯕ ꯑꯣꯏꯒꯅꯤ ꯍꯥꯏꯕꯗꯨ ꯍꯧꯖꯤꯛꯇꯗ ꯈꯪꯂꯛꯂꯤ ꯕꯦꯔꯣꯅꯤꯀꯥꯗ ꯌꯦꯡꯂꯛꯂꯒ ꯑꯩ ꯀꯩꯗꯧꯒꯦ ꯕꯦꯔꯣ ꯑꯩ ꯀꯩꯗꯧꯒꯦ ꯂꯩꯆꯤꯡꯂꯦꯝꯕꯤꯒ ꯍꯔꯥꯎ ꯂꯩꯃꯤꯟꯅ ꯀꯥꯏꯅꯒꯅꯨ ꯃꯥꯕꯨ ꯋꯥꯍꯟꯒꯅꯨ ꯀꯞꯍꯟꯒꯅꯨ ꯊꯃꯣꯏ ꯌꯥꯝ ꯅꯧꯕꯅꯤ ꯅꯨꯄꯤꯁꯦ ꯃꯉꯣꯟꯗ ꯆꯩꯊꯦꯡ ꯑꯃ ꯐꯥꯎ ꯄꯤꯕꯤꯒꯅꯨ ꯂꯨꯅ ꯇꯧꯕꯤꯌꯨ ꯑꯩꯉꯣꯟꯗꯒꯤꯗꯤ ꯀꯔꯤꯝꯇ ꯅꯤꯔꯔꯣꯏꯗ꯭ꯔꯣ ꯅꯤꯔꯔꯣꯏꯌꯦ ꯋꯥꯔꯧꯕ ꯑꯃꯈꯛꯇꯤ ꯂꯩ ꯑꯗꯨ ꯑꯣꯏꯅ ꯍꯥꯏꯔꯒꯦ ꯍꯣꯏ ꯍꯥꯏꯌꯨ ꯑꯩꯒꯤ ꯄꯨꯛꯆꯦꯜ ꯃꯁꯛ ꯃꯨꯟꯅ ꯈꯪꯕꯤꯔꯝꯗꯕꯁꯦ ꯁꯤꯒꯤꯗꯤ ꯈꯔꯗꯤ ꯋꯥꯔꯧꯏ ꯑꯩꯗꯤ ꯉꯝꯃꯣꯏꯗꯕ ꯊꯕꯛꯇ ꯋꯥꯁꯛꯇꯦ ꯃꯇꯝ ꯑꯃꯗ ꯑꯩꯅ ꯅꯪ ꯅꯠꯇꯕ ꯅꯨꯄꯥ ꯑꯝꯇ ꯅꯨꯡꯁꯤꯕ ꯉꯝꯃꯣꯏ ꯌꯨꯝ ꯄꯥꯟꯕ ꯉꯝꯃꯣꯏ ꯍꯥꯏꯈꯤꯕꯗꯣ ꯑꯁꯦꯡꯕꯅꯤ ꯃꯗꯨꯗ ꯑꯩꯅ ꯁꯛꯈꯤꯕ ꯋꯥꯁꯛꯇꯨꯁꯨ ꯑꯁꯦꯡꯕ ꯊꯃꯣꯏꯗꯒꯤ ꯁꯛꯈꯤꯕ ꯋꯥꯁꯛꯅꯤ ꯅꯪꯕꯨ ꯀꯌꯥꯃꯨꯛ ꯌꯥꯝꯅ ꯑꯩꯅ ꯅꯨꯡꯁꯤꯖꯒꯦ ꯍꯥꯏꯕꯁꯦ ꯅꯪꯅ ꯈꯪꯗꯦ ꯉꯥꯏꯍꯥꯛꯀꯤ ꯅꯨꯡꯉꯥꯏꯕꯗ ꯈꯛ ꯂꯨꯞꯄ ꯑꯣꯏꯅ ꯇꯧꯏ ꯅꯪꯗꯤ ꯅꯨꯡꯁꯤꯕꯁꯦ ꯍꯣꯡꯗꯣꯛ ꯍꯣꯡꯖꯤꯟ ꯌꯥꯗꯕꯅꯤ ꯌꯥꯝ ꯂꯨꯕꯅꯤ ꯑꯗꯨ ꯈꯪꯕꯅꯅꯤ ꯑꯩꯅ ꯅꯪꯒ ꯂꯩꯆꯤꯡꯂꯦꯝꯕꯤꯒ ꯅꯨꯡꯁꯤꯅꯕꯗꯨꯁꯨ ꯏꯀꯥꯏ ꯈꯨꯝꯅꯔꯤꯕꯁꯦ ꯅꯣꯡꯃ ꯅꯕꯥꯅꯤ ꯆꯥꯛ ꯀꯧꯒꯦ ꯄꯨꯟꯅ ꯂꯥꯛꯃꯤꯟꯅꯧ ꯁꯥꯌꯣꯟꯕꯗꯨ ꯇꯞꯅ ꯀꯣꯛꯆꯔꯣ ꯕꯦꯔꯣꯅꯤꯀꯥꯗꯨ ꯉꯛꯅ ꯀꯩꯕꯣ ꯋꯥꯁꯛꯁꯤꯡꯗꯣ ꯑꯩ ꯀꯩꯁꯨꯝ ꯈꯟꯗꯦ ꯀꯣꯛꯆꯔꯣ ꯕꯦꯔꯣ ꯀꯣꯛꯆꯔꯣ ꯑꯩ ꯅꯐꯝꯗ ꯌꯥꯝ ꯂꯥꯜꯂꯨꯔꯕ ꯃꯤꯁꯛ ꯑꯃꯗꯤ ꯑꯣꯏꯔꯕꯅꯤ ꯄꯨꯝꯅꯃꯛ ꯂꯣꯏꯈ꯭ꯔꯦ ꯃꯥꯡꯈ꯭ꯔꯦ ꯍꯧꯈ꯭ꯔꯦ ꯀꯥꯎꯈ꯭ꯔꯦ ꯕꯦꯔꯣꯅꯤꯀꯥꯗꯣ ꯋꯥꯗꯣ ꯁꯨꯝ ꯆꯠꯊꯗꯨꯅ ꯂꯩꯔꯅꯤ ꯈꯟꯗꯨꯅ ꯊꯩꯗꯣꯔꯛꯇꯨꯅ ꯍꯥꯏꯔꯛꯏ ꯉꯥꯏꯈꯣꯅꯦ ꯅꯪꯕꯨ ꯉꯥꯎꯕ꯭ꯔꯣ ꯐꯣꯟꯁꯨ ꯁꯨꯛꯊꯤ ꯊꯤꯔꯛꯇꯦ ꯇꯥꯍꯧꯔꯒ ꯂꯦꯝꯕꯤꯒꯗꯤ ꯀꯃꯥꯏ ꯄꯥꯎ ꯐꯥꯎꯅꯩꯕ ꯃꯤ ꯅꯨꯡꯉꯥꯏꯔꯝꯒꯗ꯭ꯔꯕ ꯁꯦ ꯐꯣꯟ ꯇꯧꯁꯤꯜꯂꯨ ꯕꯦꯇ꯭ꯔꯤꯁꯨ ꯑꯝꯇ ꯌꯥꯎꯔꯝꯗ꯭ꯔꯦ ꯐꯣꯟ ꯄꯥꯏꯔꯤꯅꯦꯅ ꯁꯥꯌꯣꯟꯕ ꯐꯣꯟꯗꯣ ꯂꯧꯔꯒ ꯀꯣꯟꯅ ꯇꯧꯔꯒꯦ ꯅꯁꯥ ꯅꯥꯍꯟꯒꯅꯨ ꯐꯖꯅ ꯄꯣꯊꯥꯎꯀꯣ ꯆꯥꯛ ꯆꯥꯡ ꯅꯥꯏꯅ ꯆꯥꯎ ꯖꯪ ꯐꯨꯗ ꯌꯥꯝꯅ ꯆꯥꯕꯤꯗꯣ ꯇꯧꯔꯤꯕ ꯑꯣꯏꯔꯗꯤ ꯇꯧꯔꯨꯅꯨ ꯐꯠꯇꯦ ꯄꯥꯕꯨꯡꯒꯤ ꯁꯦꯕꯥ ꯐꯖꯅ ꯇꯧꯕꯤꯌꯨ ꯃꯔꯝ ꯃꯣꯛꯄꯤ ꯃꯆꯥ ꯂꯩꯖꯕꯒꯤ ꯄꯥꯕꯨꯡꯁꯨ ꯄꯦꯟꯖꯔꯤꯅꯤ ꯕꯦꯔꯣꯅꯤꯀꯥꯅ ꯐꯦꯠ ꯇꯧꯔꯒ ꯍꯅꯨꯕ ꯑꯃꯨꯛ ꯁꯥꯖꯤꯜꯂꯛꯑꯦ ꯑꯩꯅ ꯅꯪꯒꯤ ꯐꯣꯟꯗꯣ ꯂꯣꯛꯇꯤ ꯍꯥꯡꯈ꯭ꯔꯕꯅꯤ ꯇ꯭ꯔꯥꯏ ꯍꯟꯖꯤꯟ ꯇꯧꯔꯒ ꯑꯩꯒꯤ ꯅꯝꯕꯔꯁꯨ ꯁꯦꯞ ꯇꯧꯈꯤꯕꯅꯤ ꯗꯔꯀꯥꯔ ꯂꯩꯔꯁꯨ ꯄꯥꯎ ꯑꯗꯨꯝ ꯐꯥꯎꯔꯛꯑꯣ ꯃꯇꯦꯡ ꯄꯥꯡꯒꯦ ꯄꯥꯁꯋꯥꯔꯗꯅ ꯀꯃꯥꯏ ꯈꯪꯉꯤꯕ ꯀꯃꯥꯏ ꯈꯪꯉꯣꯏꯗꯣꯏꯕ ꯏꯕꯥꯅꯤꯒꯤ ꯕ꯭ꯔꯦꯛꯑꯞ ꯑꯦꯅꯤꯚꯔꯁꯔꯤꯒꯤ ꯗꯦꯠꯇꯨꯕꯣ ꯁꯥꯌꯣꯟꯕ ꯍꯥꯏꯐꯦꯠ ꯅꯣꯛꯐꯦꯠ ꯇꯧꯏ ꯕꯦꯔꯣꯅꯤꯀꯥꯅ ꯅꯣꯡꯃ ꯀꯣꯏꯕ ꯂꯥꯛꯃꯤꯟꯅꯧꯀꯣ ꯑꯩꯈꯣꯏ ꯆꯤꯀꯣꯟꯗ ꯀꯛꯆꯤꯡꯗꯅꯤ ꯄꯥꯕꯨꯡꯒꯤ ꯊꯕꯛꯇꯣ ꯑꯩꯅ ꯇꯦꯛ ꯈꯔ ꯁꯦꯟꯅꯔꯤ ꯕꯦꯔꯣ I am sorry and thank you very much for your understanding. ꯌꯥꯔꯦꯁꯦ ꯍꯟꯅꯕ ꯇꯧꯔꯣ ꯅꯪꯅ ꯇꯝꯕꯤꯔꯤꯕ ꯄꯔꯥꯁꯦ ꯑꯩ ꯀꯥꯎꯕ ꯁꯨꯛꯂꯩ ꯂꯩꯔꯔꯣꯏ ꯃꯄꯣꯛꯁꯤꯗ ꯕꯦꯔꯣꯅꯤꯀꯥꯗꯣ ꯅꯨꯡꯉꯥꯏꯇꯕ ꯁꯛꯐꯝꯗ ꯅꯣꯛꯐꯦꯠ ꯇꯧꯏ
Sayanbasu munna yengi. Amok mamaido leithok-aga awaba khangbagi maongsu tawi. Somdana Rezi so laijing lembi amasong seliga loinana wari si thanari. Rezi na tapta ngangrabane aina. Adudaga ikaiba khangradi khangraba haidoni. Selina amok nupigi mamingdutanga panradine naithakadamni he. Rezi na Hana nupi amaduga wari pungloi loisinaramadi sumai thokidrabasi. Haujiti ikairamani ne masaktuga. Selina Aikoi hanubado so aina ekta khatnathawani ngasidi. Thikatle haibro. Paw anauba leite. Aina ngasai haibado khangni. Imung manung phai mapaga mayambaga yam ki hai. Mibudi adum phaba malida. Wa amta ngangduse kedawage amase phone thamgraba. Selina amo limbe. Tayi thamdi pairi. Wa khara ngango nang adamai tawbado nungaitene. Kai ba haidono. Ai kaishum khangdre. Kaim hairano man hairakdri pau. Number gado koithi thiraga mai tawjarakani. Hoi aduni nungsiradi adam thijarani. Khoi hanubado so hangchit unararoi pakhatana ngasi phabat thigala isini. Sayon be maramda. Hoi. Tanjaduda Veronica do laijing da message tharai. Tuma bolimbe. Laijing message to hande. Mama nabi ani do so haidok pamdre. Ngaiha khanjanaraga message to halle. Tumdri yeje. Veronica na kaidawramino. Sumleidi. Chakti jarabo. Awichi. Sayan bagadi pau phone draw. Phone de. Aima, kaidawrazat ne. Magi phone ta hawbado aina di pikrabani. Kaigino mana haujik phaba nangonda pau phawrakrisina. Laijing do message hande. Veronica na hairakliba wado hanjan paduna lay. Veronica amukso sumai tawbani bako. Magi phone sei tahawbani. Aina khunba. Laijing do mamanabi Rezi na ngasai liba warida sayonbagi phone tahawi hairai haibaduga haujik Veronica na palakpaduga manabaduda kharadi thajare. Veronica na amok makha tarai. Sayonbase yam phabani. Yam sa sauganbani. Nabani phajana nungsinauko. Kaina ganuko. Mana lamhelaso ichedat mairo. Hekta phuga lagte naidi. Nabani khatnaraso aidi nangi michang adum changdoini. Pau phaunadabado phaunaro. Mana phone tawraktraso nangna hanengda tawshilo. Hauze ma makhuta phone paigrabani ko pikrabani aina. Laijing do Veronica na tharakliba message to adum pai reply hanbadi hande. Mama nabi ani do na Picture nang tumaba. Tumningi tumthoage. Rezina amuk ne kappaga leramadi ne kya nungai ro he. Kappoida Alicia bi phare. Selina kapu kaptradi pai. Phare picture su tumningabani na thamage. Hangchit noi dalak pada unarasi. Thamiko bye mayam. Rezina hoi thamo. Good night. Lembe tumdi tumuko. Laijing na hoi mi. Good night. Phone no thamkibaga message yengubada Veronica gi message khara amuk leirami. Aise yam haipa sabadi daramani. Aingonda so lan lawramani. Sayon ibani waloi sinare. Limbe nang sayon bu thadokanu ko. Madi attention yam pamani. Angang maza dawna so tawbani. Nang maga kaina ganu ko. Nong manabani aikhoida lao. Aina chakaudoini. Punna lakminaw ko. Tumjaro. Good night. Laijing so message to ubada mapukni nungsiduna kapi. Mana thangliba khongthang chatliba lambi si chumlibra haina mathanta khali. Nong mana nungsibagi lambida. Amukna madugi ipakte iraknaba. Haujikna amo pirangi lambida naitom tumin chatpa. Tilaba matam kharasida purakliba oirakliba ahongba mayamsi khanjillubada makhon thokna kaptrabaso mitludagi leptana chentharakliba pirang amadi maithongda tariba awabagi mamiduna ma yamna nungaitra haibase utli. Veronica so
ꯐꯃꯨꯡꯗ ꯇꯨꯃꯤꯟ ꯃꯣꯟ ꯑꯃ ꯈꯥꯡꯉꯒ ꯃꯣꯟ ꯑꯃ ꯀꯣꯟꯗꯨꯅ ꯍꯤꯞꯂꯤ. ꯑꯍꯤꯡ ꯇꯥꯡꯂꯧ ꯊꯦꯡꯂꯕꯁꯨ ꯎꯏꯁꯤꯜꯂꯨ ꯍꯥꯏꯕ ꯌꯥꯗ꯭ꯔꯦ ꯃꯥꯒꯤ ꯃꯤꯠꯂꯨꯗꯣ. ꯊꯃꯣꯏꯗ ꯄꯨꯛꯅꯤꯡꯗ ꯅꯨꯡꯉꯥꯏꯇꯕꯗꯤ ꯑꯃꯠꯇ ꯂꯩꯇ꯭ꯔꯦ. ꯑꯗꯨꯕꯨ ꯑꯍꯣꯕ ꯑꯃꯗꯤ ꯑꯗꯨꯃꯛ ꯐꯥꯎꯕꯒꯨꯝ ꯇꯧꯔꯤ. ꯃꯃꯤꯠꯇꯨ ꯇꯞꯅ ꯎꯏꯁꯤꯜꯂꯤ. ꯇꯨꯝꯊꯈꯤꯅꯕ ꯍꯣꯠꯅꯩ. ꯑꯗꯨꯕꯨ ꯌꯥꯗꯦ. ꯃꯃꯤꯠ ꯍꯦꯛ ꯎꯏꯁꯤꯟꯕꯒ ꯁꯥꯌꯣꯟꯕꯒꯤ ꯅꯨꯡꯉꯥꯏꯇꯕꯒꯤ ꯁꯛꯐꯝꯒ ꯂꯣꯏꯅꯅ ꯍꯥꯏꯔꯛꯈꯤꯕ "ꯀꯣꯛꯆꯔꯣ" ꯍꯥꯏꯔꯝꯕ ꯋꯥꯍꯩꯗꯣ ꯅꯤꯡꯁꯤꯡꯂꯛꯏ. ꯑꯁꯨꯛ ꯀꯨꯏꯕ ꯃꯇꯝ ꯑꯁꯦ ꯃꯥ ꯅꯨꯃꯤꯗꯥꯡ ꯈꯨꯗꯤꯡꯒꯤ ꯂꯣꯟꯅ ꯂꯣꯟꯅ ꯀꯞꯆꯔꯛꯄꯅꯤ. ꯑꯗꯨꯕꯨ ꯉꯁꯤꯗꯤ ꯃꯥꯒꯤ ꯃꯤꯠꯂꯨ ꯑꯅꯤꯗꯨꯗꯒꯤ ꯄꯤꯔꯥꯡ ꯃꯔꯤꯛ ꯑꯃ ꯐꯥꯎꯕꯁꯨ ꯇꯥꯔꯛꯈꯤꯗ꯭ꯔꯦ. ꯚꯦꯔꯣꯅꯤꯀꯥ ꯇꯧꯐꯝ ꯈꯪꯗ꯭ꯔꯗꯨꯅ ꯃꯥꯒꯤ ꯁꯣꯁꯤꯌꯦꯜ ꯃꯤꯗꯤꯌꯥ ꯑꯦꯀꯥꯎꯟꯁꯤꯡꯗꯨ ꯁꯨꯝ ꯆꯪꯗꯨꯅ ꯌꯦꯡꯉꯛꯏ. ꯊꯥꯏꯅꯒꯤ ꯁꯥꯌꯣꯟꯕꯒꯤ ꯑꯔꯤꯕ ꯑꯦꯀꯥꯎꯟ, ꯃꯕꯥꯅꯤ ꯅꯝꯃꯤꯟꯅꯈꯤꯕꯒꯤ ꯐꯣꯇꯣ ꯊꯥꯒꯠꯈꯤꯕꯁꯤꯡꯗꯨ ꯎꯕꯗ ꯔꯤꯄꯣꯔꯠ ꯇꯧꯁꯤꯜꯂꯤ. ꯚꯦꯔꯣ ꯃꯊꯟꯇ ꯑꯃꯨꯛ ꯍꯥꯏꯖꯩ, "ꯃꯤꯅ ꯅꯨꯡꯉꯥꯏꯔꯣꯏꯗꯕ ꯊꯕꯛ ꯇꯧꯕ ꯍꯧꯅꯗꯦ. ꯐꯠꯇꯕꯗ ꯁꯤꯡꯅꯕ ꯌꯥꯗꯦ. ꯂꯝꯍꯦꯟꯕꯤꯁꯨ ꯑꯣꯏꯔꯣꯏ. ꯏꯃꯥꯅ ꯍꯥꯏꯔꯝꯕꯅꯤ. ꯑꯩ ꯃꯁꯤ ꯀꯥꯎꯕ ꯌꯥꯗꯦ." ꯁꯣꯝꯗꯅ ꯑꯃꯨꯛ ꯀꯝꯗꯧꯔꯤ? ꯁꯥꯌꯣꯟꯕꯗꯨ ꯃꯌꯨꯝ ꯌꯧꯕꯒ ꯃꯁꯥꯗꯨ ꯀꯅꯥꯒꯨꯝꯕ ꯑꯃꯅ ꯐꯨꯔꯝꯕꯒꯨꯝ ꯊꯤꯟꯗꯣꯛꯂꯤ. ꯆꯣꯛꯊꯕꯒ ꯋꯥꯔꯨꯕꯒ ꯋꯥꯈꯜ ꯅꯨꯡꯉꯥꯏꯇꯕꯗꯨꯅ ꯃꯁꯥꯗꯨ ꯁꯨꯝꯊꯈꯤꯗꯨꯅ ꯎꯏꯊꯈ꯭ꯔꯦ. ꯑꯗꯨꯕꯨ ꯂꯩꯖꯤꯡꯗꯤ ꯀꯝꯗꯧꯔꯤ? ꯑꯊꯦꯡꯕ ꯑꯍꯤꯡꯗꯨꯗ ꯍꯦꯟꯅ ꯋꯥꯖꯔꯤꯕ ꯊꯃꯣꯏꯗꯨꯗ ꯑꯋꯥꯕꯒꯤ ꯏꯅꯣꯠ ꯍꯥꯞꯄꯤꯕꯒꯨꯝ ꯑꯣꯏꯔꯔꯦ. ꯅꯨꯄꯥꯗꯨ ꯅꯤꯡꯁꯤꯡꯕꯅ ꯃꯥꯒꯤ ꯍꯩꯅꯕꯤ ꯑꯣꯏꯗꯨꯅ ꯂꯩꯔꯤ. ꯁꯥꯌꯣꯟꯕꯁꯨ ꯃꯤꯀꯞ ꯊꯣꯛꯂꯛꯄꯗ ꯅꯣꯡꯉꯥꯜꯂꯝꯗꯥꯏ ꯄꯨꯡ 3 ꯇꯥꯔꯝꯗꯣꯔꯤ. ꯇꯐꯤꯡ ꯇꯐꯥꯏ ꯑꯣꯏꯅ ꯃꯥꯒꯤ ꯐꯣꯟꯗꯨ ꯀꯣꯏꯊꯤ ꯊꯤ. ꯐꯣꯟꯗꯨ ꯂꯧꯔꯒ ꯅꯨꯄꯤꯗꯨꯗ ꯃꯦꯁꯦꯖ ꯊꯥꯔꯛꯏ. "ꯇꯨꯝꯃꯕꯣ? ꯂꯦꯝꯕꯤ, ꯇꯥꯕ꯭ꯔꯣ? ꯇꯨꯝꯊꯔꯕꯣ?" ꯂꯥꯏꯖꯤꯡꯁꯨ ꯇꯨꯝꯃꯝꯗ꯭ꯔꯤꯕ ꯑꯣꯏꯕꯅ ꯃꯦꯁꯦꯖꯇꯨ ꯁꯤꯟ ꯇꯧꯊꯣꯛꯏ. ꯄꯥꯎꯈꯨꯝꯗꯤ ꯄꯤꯗꯦ. ꯑꯗꯨꯒ ꯅꯨꯄꯥꯗꯨꯁꯨ ꯅꯨꯄꯤꯗꯨꯅ ꯃꯦꯁꯦꯖ ꯎꯈ꯭ꯔꯦ ꯈꯪꯕꯗꯨꯗ ꯍꯦꯟꯅ ꯂꯦꯞꯇꯕꯤ ꯊꯥꯖꯤꯜꯂꯛꯏ. "ꯑꯩ ꯂꯥꯜꯂꯦ. ꯑꯩ ꯌꯥꯝ ꯁꯣꯏꯈ꯭ꯔꯦ. ꯃꯦꯁꯦꯖ ꯑꯝꯇ ꯍꯜꯂꯛꯑꯣ. ꯂꯦꯝꯕꯤ, ꯑꯩ ꯂꯥꯜꯂꯦ. ꯄ꯭ꯂꯤꯖ, ꯑꯩ ꯐꯣꯟ ꯇꯧꯔꯛꯀꯦ. ꯇꯨꯝꯊꯔꯨꯔꯕꯣ? ꯅꯪ ꯍꯧꯖꯤꯛꯐꯥꯎ ꯇꯨꯝꯃꯝꯗ꯭ꯔꯤꯁꯦ ꯀꯩꯒꯤꯅꯣ? ꯀꯅꯥꯒ ꯋꯥꯔꯤ ꯁꯥꯟꯅꯔꯒ ꯂꯩꯔꯤꯅꯣ? ꯄ꯭ꯂꯤꯖ, ꯃꯦꯁꯦꯖ ꯑꯝꯇ ꯍꯜꯂꯛꯑꯣ. ꯑꯩ ꯂꯥꯜꯂꯦ. ꯑꯩ ꯁꯣꯏꯈ꯭ꯔꯦꯕ. ꯑꯩꯒꯤ ꯋꯥꯔꯤꯁꯤꯡꯁꯦ ꯇꯥꯔꯔꯣꯏꯗ꯭ꯔꯣ? ꯃꯦꯁꯦꯖ ꯍꯜꯂꯛꯑꯣ." ꯂꯥꯏꯖꯤꯡꯁꯨ ꯃꯦꯁꯦꯖꯇꯨ ꯁꯨꯝ ꯌꯦꯡꯉꯤ. ꯑꯗꯨꯒ ꯋꯥꯍꯩ 3 ꯈꯛꯅ ꯄꯥꯎꯈꯨꯝ ꯄꯤꯔꯛꯏ. "ꯀꯣꯟꯅ ꯄꯥꯎ ꯐꯥꯎꯅꯔꯁꯤ." ꯁꯥꯌꯣꯟꯕ ꯅꯨꯄꯤꯗꯨꯒꯤ ꯄꯥꯎꯈꯨꯝꯗꯨꯗ ꯍꯦꯟꯅ ꯂꯥꯡꯇꯛꯅꯕ ꯐꯥꯎꯍꯜꯂꯤ. ꯑꯩ ꯐꯣꯟ ꯑꯝꯇꯪ ꯇꯧꯔꯛꯀꯦ ꯂꯦꯝꯕꯤ. ꯏꯕꯥꯅꯤ ꯁꯨꯃꯥꯏ ꯂꯥꯟꯅ ꯂꯧꯅꯔꯣꯏꯁꯤ. ꯑꯩ ꯄꯥꯝꯗꯦ. ꯁꯨꯃꯥꯏ ꯂꯧꯅꯔꯣꯏꯁꯦꯕ. ꯑꯍꯤꯡꯅꯤ ꯈꯪꯗ꯭ꯔꯣ? ꯀꯃꯥꯏ ꯋꯥꯔꯤ ꯁꯥꯟꯅꯗꯣꯏꯅꯣ? ꯈꯤꯇꯪ ꯐꯥꯎꯕ ꯈꯟꯊꯗꯕ꯭ꯔꯣ? ꯑꯩ ꯅꯪꯒꯤ ꯈꯣꯟꯖꯦꯜ ꯇꯥꯅꯤꯡꯉꯤ. ꯑꯩꯁꯦ ꯅꯪꯒꯤ ꯀꯅꯥꯅꯣ? ꯂꯦꯝꯕꯤ, ꯑꯩ ꯌꯥꯝ ꯂꯥꯟꯈ꯭ꯔꯦ. ꯁꯥꯎꯔꯅꯨ. ꯀꯣꯟꯅ ꯍꯥꯏꯅꯔꯁꯤ. ꯇꯨꯝꯃꯗꯣꯏꯔꯣ? ꯍꯪꯉꯛꯀꯅꯨ. ꯑꯩ ꯅꯪ ꯉꯥꯏꯔꯝꯒꯦ. ꯉꯥꯏꯔꯨꯔꯅꯨꯋꯣ. ꯉꯥꯏꯅꯤ. ꯑꯩ ꯅꯪ ꯉꯥꯏꯗ꯭ꯔꯗꯤ ꯀꯅꯥ ꯉꯥꯏꯗꯣꯏꯕ? ꯑꯇꯣꯞꯄ ꯑꯃ ꯌꯦꯡꯈ꯭ꯔꯣ. ꯂꯦꯝꯕꯤ, ꯀꯣꯟꯅ ꯄꯥꯎ ꯐꯥꯎꯅꯔꯁꯤ. ꯀꯣꯟꯅ ꯀꯔꯝ ꯀꯥꯟꯗ? ꯀꯣꯟꯅ ꯃꯊꯪ ꯆꯥꯕꯗ. ꯀꯔꯝ ꯀꯥꯟꯗ ꯆꯥꯗꯣꯏꯅꯣꯕ? ꯑꯩ ꯈꯪꯗꯦ. ꯌꯦꯡꯁꯤ. ꯑꯗꯨ ꯌꯥꯔꯣꯏ. ꯅꯪꯅ ꯄꯤꯔꯤ ꯄꯥꯎꯈꯨꯝꯗꯣ ꯑꯩꯅ ꯄꯥꯝꯕ ꯑꯣꯏꯗꯦ. ꯑꯗꯨ ꯀꯩꯗꯧꯔꯒꯦ? ꯑꯩ ꯊꯥꯖꯗ꯭ꯔꯕꯣ? ꯊꯥꯖꯔꯒꯅ ꯀꯔꯤ? ꯊꯥꯖꯗ꯭ꯔꯒꯅ ꯀꯔꯤ? ꯂꯦꯝꯕꯤ, ꯑꯩ ꯅꯪꯅ ꯍꯥꯏꯕ ꯂꯣꯏ ꯌꯥꯅꯤꯌꯦ. ꯀꯥꯟꯅꯗꯕꯗ ꯇꯧꯔꯨꯔꯅꯨ. ꯄ꯭ꯂꯤꯖ, ꯃꯇꯝ ꯍꯥꯏꯔꯝꯃꯨ. ꯑꯩ ꯀꯌꯥꯝ ꯀꯨꯏꯅ ꯅꯪ ꯉꯥꯏꯔꯝꯃꯨꯒꯦ? ꯍꯥꯏꯌꯨ, ꯑꯩ ꯉꯥꯏꯔꯝꯒꯦ. ꯉꯥꯏꯒꯅꯨ. ꯐꯣꯟ ꯑꯝꯇ ꯄꯥꯏꯕꯤꯔꯛꯎꯕ. ꯅꯪꯒꯤ ꯑꯄꯥꯝꯕ ꯈꯛ ꯐꯪꯕꯗꯨꯔꯣ ꯅꯪꯅ ꯄꯥꯝꯃꯤꯁꯦ? ꯑꯩꯅꯗꯤ ꯀꯔꯤ ꯄꯥꯝꯃꯤ, ꯀꯔꯤ ꯄꯥꯝꯗꯦ ꯀꯩꯝ ꯗꯔꯀꯥꯔ ꯇꯥꯗꯕ꯭ꯔꯣ? ꯇꯥꯏꯌꯦ ꯂꯦꯝꯕꯤ. ꯑꯗꯨꯅꯅꯦ ꯉꯥꯏꯌꯨ ꯍꯥꯏꯔꯤꯁꯦ. ꯉꯥꯏꯕ ꯉꯝꯃꯣꯏ ꯍꯥꯏꯔꯒꯅ ꯑꯗꯨꯝ ꯑꯄꯥꯝꯕꯗꯣ ꯇꯧ. ꯑꯄꯥꯝꯕꯗꯤ ꯅꯪꯕꯨ ꯉꯥꯏꯕꯗꯨꯅꯤ. ꯍꯌꯦꯡ ꯄꯨꯡ 1 ꯁꯤꯒꯤ ꯂꯣꯀꯦꯁꯟꯁꯤꯗ. ꯑꯁꯤ ꯍꯥꯏꯔꯒ ꯂꯣꯀꯦꯁꯟ ꯑꯃ ꯁꯥꯌꯟꯕꯗ ꯁꯤꯌꯔ ꯇꯧꯏ. ꯂꯥꯛꯀꯦ. ꯑꯩ ꯁꯣꯏꯗꯅ ꯂꯥꯛꯀꯦ ꯂꯦꯝꯕꯤ. ꯑꯩ ꯅꯪ ꯌꯥꯝ ꯅꯨꯡꯁꯤꯌꯦ. ꯂꯩꯖꯤꯡ ꯂꯦꯝꯕꯤꯗꯨ ꯃꯦꯁꯦꯖ ꯃꯈꯥ ꯇꯥꯅ ꯍꯜꯂꯛꯈꯤꯗ꯭ꯔꯦ. ꯁꯥꯌꯟꯕꯅ ꯃꯤꯀꯞ ꯍꯦꯛ ꯊꯣꯛꯂꯛꯄꯒ ꯃꯦꯁꯦꯖ ꯊꯥꯕꯗ
ꯂꯥꯏꯖꯤꯡꯂꯦꯝꯕꯤꯅ ꯈꯨꯗꯛꯇ ꯑꯣꯟꯂꯥꯏꯟ ꯂꯩꯔꯛꯇꯨꯅ ꯃꯦꯁꯦꯖꯇꯨ ꯄꯥꯔꯤꯕꯒꯤ ꯃꯇꯧꯗꯨꯅ ꯇꯥꯛꯂꯤ ꯃꯗꯨꯗꯤ ꯂꯥꯏꯖꯤꯡꯂꯦꯝꯕꯤ ꯉꯁꯥꯏꯗꯒꯤ ꯑꯍꯤꯡ ꯑꯗꯨ ꯃꯥ ꯇꯨꯝꯊꯗ꯭ꯔꯤ꯫ ꯊꯃꯣꯏ ꯃꯩꯆꯥꯛꯇꯨ ꯃꯥ ꯄꯨꯕ ꯉꯝꯗꯗꯨꯅ ꯇꯨꯝꯊꯕ ꯌꯥꯗ꯭ꯔꯦ ꯍꯥꯏꯕ ꯇꯥꯛꯂꯤ꯫ ꯂꯥꯏꯖꯤꯡꯂꯦꯝꯕꯤꯗꯨ ꯁꯥꯌꯣꯟꯕꯒꯤ ꯃꯦꯁꯦꯖꯇꯨ ꯔꯤꯄ꯭ꯂꯥꯏ ꯄꯤꯅꯤꯡꯕ ꯐꯥꯎꯗ꯭ꯔꯗꯨꯅ ꯉꯥꯏꯍꯥꯛ ꯋꯥꯈꯜ ꯇꯧꯏ꯫ ꯇꯨꯝꯊꯔꯨꯕꯗ ꯌꯥꯍꯧ ꯊꯦꯡꯉꯅꯤ ꯈꯟꯗꯨꯅ ꯇꯨꯝꯃꯔꯣꯏꯒꯦ ꯅꯣꯡꯉꯥꯟꯕ ꯉꯥꯏꯔꯒꯦ ꯂꯦꯞꯄꯤ꯫ ꯄꯨꯡ 1:30ꯗꯤ ꯋꯥꯠꯂꯤ꯫ ꯀꯩꯗꯧꯔꯒ ꯂꯩꯁꯤꯒꯦ ꯈꯟꯕꯗ ꯐꯤꯂꯝ ꯑꯃ ꯌꯦꯡꯕꯗ ꯇꯥꯔꯤ꯫ ꯐꯤꯂꯝꯗꯨ ꯌꯦꯡꯕ ꯍꯧꯔꯛꯄ ꯉꯥꯏꯍꯥꯛ ꯑꯣꯏꯔꯛꯄꯒ ꯃꯩꯁꯨ ꯃꯨꯠꯈ꯭ꯔꯦ꯫ ꯐꯣꯟꯁꯨ ꯕꯦꯇ꯭ꯔꯤꯗꯤ ꯌꯥꯎꯗ꯭ꯔꯤ꯫ ꯑꯗꯨꯕꯨ ꯌꯦꯡꯕ ꯍꯧꯖꯤꯜꯂꯨꯕꯅ ꯐꯤꯂꯝꯗꯨꯗꯤ ꯂꯣꯏꯁꯤꯟꯅꯤꯡꯕ ꯑꯃ ꯐꯥꯎꯔꯤ꯫ ꯃꯆꯤꯟꯗꯁꯨ ꯃꯊꯟꯇ ꯇꯞꯅ ꯁꯣꯜꯂꯤ꯫ ꯃꯩꯅꯤ ꯀꯥꯏꯅ ꯄꯨꯠꯄ ꯄ꯭ꯔꯤꯄꯦꯗꯅꯤ ꯁꯤꯕꯨ ꯄꯨꯔꯥ ꯍꯥꯏꯁꯤꯅꯤ꯫ ꯀꯗꯥꯏ ꯆꯠꯈ꯭ꯔꯦ ꯑꯩꯒꯤ ꯄꯥꯋꯔ ꯕꯦꯡꯛꯇꯨꯅ? ꯂꯥꯏꯖꯤꯡꯂꯦꯝꯕꯤ ꯃꯥꯒꯤ ꯄꯥꯋꯔ ꯕꯦꯡꯛꯇꯣ ꯑꯗꯨꯝ ꯊꯤꯔꯛꯄꯅꯤ꯫ ꯑꯗꯨꯕꯨ ꯐꯪꯗ꯭ꯔꯤ꯫ ꯂꯩꯔꯝꯒꯅꯤ ꯈꯟꯕ ꯃꯐꯝꯁꯤꯡꯗ ꯊꯤꯔꯤ꯫ ꯑꯗꯨꯕꯨ ꯂꯩꯇ꯭ꯔꯤ, ꯎꯗ꯭ꯔꯤ꯫ ꯑꯃꯨꯛ ꯃꯊꯟꯇ ꯁꯣꯟꯖꯩ꯫ ꯑꯩꯕꯨ ꯅꯍꯥꯟꯗ ꯅꯠꯇ꯭ꯔꯣ ꯇꯦꯕꯜ ꯃꯊꯛꯇ ꯑꯗꯨꯝ ꯊꯝꯃꯝꯕꯗꯨꯕꯣ? ꯑꯩꯕꯨ ꯀꯥꯏꯗ? ꯑꯣꯍꯣ, ꯅꯍꯥꯟ ꯔꯤꯌꯨꯅꯤꯌꯟ ꯆꯠꯄꯗ ꯄꯨꯕꯒꯤ ꯕꯦꯛꯇ ꯌꯥꯎꯔꯝꯃꯅꯤ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯕꯦꯛꯇꯨ ꯑꯃꯨꯛ ꯐꯥꯛꯇꯣꯛꯇꯨꯅ ꯊꯤꯔꯨꯕꯗ ꯄꯥꯋꯔ ꯕꯦꯡꯛꯇꯨꯁꯨ ꯌꯥꯎꯔꯝꯂꯦ꯫ ꯑꯗꯨꯗꯁꯨ ꯅꯠꯇꯅ ꯐꯣꯇꯣ ꯑꯦꯜꯕꯝ ꯑꯃꯒ ꯗꯥꯏꯔꯤ ꯑꯃꯒꯁꯨ ꯊꯦꯡꯅꯔꯤ꯫ ꯀꯅꯥꯏ ꯗꯥꯏꯔꯤ ꯑꯣꯏꯖꯥꯠꯅꯣ ꯁꯤꯗꯤ?